Nscn IM ki kadar mari Lup Asimakki Cadresingna Kaptuna Hatkhre ani nanthok hore Ukrul headquarter da leiba ung tangkhul region ki office miyam na mai thakre Kamjong district ki Hongbai village junction da ngarang numidang athengbada National Socialist Council of Nagaland Eastern Flank ki kadar mari Nongmei Kaptuna Hatkhre mihat adu Lup asigi makok thongba luchingba singi yathang matung ina chathakibani haina Nscn GPRN namaran sirakli Laikhidrabasing adudi Major Sochi Pempungsop Surgeon Major Baire Surgeon Major Jaire Bhasa Surgeon Bhalle Alapia amasung Surgeon Thansomi Wasini ngarang numidang pung mapan rom tabada thokhiba nongmei kapagi thodok aduda kadar ani namthoklaga chelakhi hiram asigi matangda GPRN Eastern Flank Naga Army gi Lieutenant General A Raman na thadork pacherol amana hai Hongbai village junction the second lieutenant method minal chingba kangbu amana jathar khiba ambusta kadar mari sikhiba ge thodok aduna Lup asibuning ba kaheli laikhidraba kadar mari adu general headquarter Hebron force amasung atai naga Lup singaloinana yaknaba galambap taunanaba mathok pangthoktuna laikhibani yaknaba kukising na proxy oina sinnarga pangthokpa langlongda laikhidraba kadar sing aduna Nagagi lamngak senaba thaudang logduna lakhi mathau pangthokliba kadar sing aduna ngarang numidang pungmari ga makhairom tabada Indo Myanmar border da umangdagi unya thaliba amadi atai aranba mongda lalol itik chathariba thingnaba Hombai village power ga kasom khulenda sakhibani lambi da makoina second lieutenant Starling ga thengaduna yaknaba ga punna lamba parnabagi matangda kupna khanna nei nakhi Matung tarak pada kadar sing adu kasong kulen dagi halak pada si hai kunok village ki mapada second lieutenant mathot minal numidang pung mapan tabada Hongbai village junction mapada khamki makhoi gi marak tagi mioi kharana ekhoi masel amatani makhata na chalan kro hainer piyauki adubu second lieutenant mathot mina dihat lo haina order torki badu makhoi ni haina phongdoki matau asum da kadar mari adubu minung siyaudana mapam adumak da hatki adubu Laibak thibadagi kadar ani nanthokhtuna chelakhi asigumba makhal gi thawong asi second lieutenant amagi order matung ina pangthokpham ngampam thokte collective leadership natraga khwaidagi awangba thaktagi pirpaya tung matung ina chathakhiba thawong ni khangbungamle amaromda GPRN general headquarter dagi thador pacharol amana hai Hongbai village da ngarang mathongna pharbal lanmi lekhidabagi thawong adu ningba kainingai ni miyoising adu kaptuna hanaba general headquarters ki yathang pikhiba laiti Lebak ki lurba tanpam sida naga faction natraga gup amata khut thanaba khangan kiba laite laibak thiba thodok adu matau kamdau na thokhiba no haiba chapchaba khangdok naba investigation chathaba hore hairi sairak sida Nscn gi kadar mari hatkhiba mari lainana Ukrul district ta khoi saungnar ba miyamna ungtangkhul region gi office mai thadokre hairi Phunal maringi Panthong Miyam HourakTuna SIDOKKHRE Phunal maringi miyoi singna chingthaktagi kumtharak laga nambi mapal sarakpa Panthong Miyam HourakTuna SIDOKKHRE Jahi yangkhai gi puari laibata natana hojik Phunal maring singna kundariba Imphal iski khanarok sandrok jing khunja singna ngak senduna laklabasu chingthaktagi kumtharakpa Phunal maringi maring singna miyam gi lam oiriba lambi mapanda Panthong sajelakpagi wathok chawkthorakli aranba mongda sajelakpa Panthong asi sidokkani haina lakhiba Forest Department ki miyosing mafam adu yorkpaga sidokning dabagi maung urkpadagi khoisaunarba miyamna Panthong adu sidokkibani hiram asiga mari lainana kanarok Disen Youth Club ki General Secretary Samrai Latpan Abung Sharmana phongdokkibagi matung inna tha asigi kunga humdoigi ahingda Phunal marin kakatpham lambida maring singna sariba Panthong asi sakhangdaba singna sidoklamle haibuwa pham tongan ba social media platform da sandorakpa thengrei Hiram asigi matangda mari lainabo authority amadi CSO singi milyang changbinaba pungning chingchinki CSO singna su Phunal maringna hairiba sakhangdaba asi langdumla kairaura khanarokla haibadu khangdoknaba thidokpiu khanarok hairiba khul asi hawkhiba kumja lising amaga chamanga taraga mapanda recognize tawgiba tanatna masigi mamangdagi chahi yangkhai hena lairaklabani hairi Nampu hapuda census toroklabadi chauna mungnaba thokne haina warning tawkhre mitop khandok trifauba census tawba yaroi laingakna census tongnaba honaraklabadi miyamga loinana kanma mongda mungnaba thokne haina just and fair delimitation JFD gi convener Jitender ningombana phongdokre wafam asingasi Imphal iski yang pokpi kaithel da pangthokiba
census ki matang da miyam gi oiba khana ne na ba mifam amada phongdokhibani campaign for just and fair delimitation amad yangang pokpi lamjing nupi lup kapuna khutsam narga pangthokhiba thorom aduda yangang pokpi village committee chairman Isyam Kumar Wongyagi chairman John Hangyo amadi yang popi village committee advisor ke Dhananjoy na athoiba mitunglan sin oiki tongan ba phurup singi mioi kya saruk yakhiba mafam aduda Jitendra ningombana makha taraduna hojik lairiba Manipur gi phibam asida government of India na census tongnan bathorang liba asi mitop sing hanna masak khangdoklaba matung census pangthokadabani mapal dagi naron da changlakhiba mitop sing mikok thibada yaukhiba tarbadi yelong missing gi tungda akaiba kya ohelakani adubu masida census tobugi mayukta laite hanna mitop khandoktuna NRC natraga masiga manaba makhal ama puthokadabani karigumba India lengangna ngammi haibagi matagum Manipur da census toroklabadi Miyam gi achauba akan ba ihok sing mayuk nagani haibo afam sing pongdoki amarom da mitok khandok si yadraba Manipur lengak na ngamle census tobiro miyam na ngamle census toba thingbada thorkpa phaphatagi tekchak kudimak lengak asina pugadabani miyam gi yaifana bakhan bangamdraba MLA minister singda thin duna haibagi matam lak le haina campaign for just and fair delimitation gi finance secretary Sunil Karam na phongdokhre wafam asi Manipur lengak na state asi da census pangthok na batorang tawriba asi lamdam asi gi hojik oiriba pibam asi ga chana de haibagi matangda JFD na paring nai na chathar pami phamgi manung channa ngasi Malem Bazar community hall da phamkhiba miyam gi mifam amada JFD gi finance secretary Sunil Karam na wafam asi phongdokhibani